Adaniga Ambaniga Laiba Moiga Minariba industrialist Karasidana I Koisida La Amba Pankai Gase Lautoga Tatan Hector de Laupanateko Howji I Queen Sankin Jariba Kongan Se Mahatma Gandhi Lautopa Kanate Haiba scheme se mutat na ba mo sung soi soi na lalo nga mataw do ane ba madam di masiday dai kuina amato ina lepmin na raga thimhau da ba taraga di Haiba ai kuina job card chuja raga nong magi khusuman khara phangjari ba se sung soi soi na masi su mat thi daura bane aduna ai khoi amato ina changsilak ba khongjang singsida saruk yamin na raga Manipur thok lebe irang sigumba thok tanaba aikhoigi sakthung se sum lakjanaba India kaidanaba Mahatma Gandhi na sagatjaraba mangla secular democracy do mangdanaba aikoi amatto oina hotaminarasi aduga aikoi nungsi chanana tangdu laitana India amadi Manipur se panba oirasanu hai wafam se thamjaraga tension jare Gandhi se lairambagi neba Hindu Muslim haidana nungsi chanabagi brotherhood isin inaw bhai bhai kaina hainari basi kadai dagi lakeba Mahatma Gandhi na sahi kya sangna India se lan thengnaraga British ki makutta ki ningtam halaba matungda aikoi amatto oina secular ki concept ta democracy ki makhada aikoi amatto oina hingminnagadabani haiba mahaki khongjang se madugi phul na neba ngasi aikoi amatto oina punna nungsi chanan lainari basi adu laibak thibadi 2014 dagi tapna makhoina thangilakpa khongthangna moina maruina target tawbase mana hobo emna hobo si target tawe number 1 Muslim number 2 the minority haujikti even Mahatma phauba target tawruktabane aruibani moina sangsilak libase aruiba khongjangni masida karigumba ikhina thinghauda taraba Suksoi soidana Bangladesh ta Sri Lanka da natraga Nepal da oikriba ihau ase laaga India se kai tuiraga macoi matam amada British loilam lakringai da India se kadai da kamaino oigada ke khangdringai da madugi mamang da leiramba situation du oirakpa yabagi akiba se lairebe sin nausa Job card ki lupa sani humdra marfu phangbadudi amarodadi moina pibidrasu aikhoi sura no maga talaga sabe yai adusu laugadabani aikhoi gi right tawbadaba madung hakang nakan na thangraga haujikti aikhoi muslim amoina lairiba se laibe yara Christian amoina lairiba se laibe yara aro Maitai amoina lairiba se laibe yara aro Buddhist amoina lairiba se laibe yara aro moina haidore ba kari haidore if you are a Hindu then you can live moina haidore siko if you are not a Hindu then you have to go out from our country in harakado adu ai de khoi chal naw sa ai khoi siba natraga changba adu ge khongjang du natana kari lem hauri ba ge ba kari lem hau ga ta ge ba adu ge khongjang do lakting nei dai khoi hauji amat toina ai khoi na sangsilak ba khongjang se Mahatma Gandhi ji na sathabiramba sangsilamba India se ning tam halamba matamda Mahatma Gandhi na mi amaga phuna khiba nongmai kapna khiba thangga yana khiba chaiga kanna khiba ama phauba taram loi non violence hingsa yaudana sangchalamba khongjang do Mahatma Gandhi na chatlamba lambi do maduki aikhoi liklam yat poina sangsilliba khongjang masidi yamna phajana democratic oina aikhoi khongjang ase sangsil kanda aikhoi gi imung manungda aikhoi gi mari mata da aikhoi gi maru papang da gyan tahallaga BJP na chatharakliba amade makhoi gi chapminaba organization RSS bu oiro Hindu Bajrang Dal bu oiro natragana tongan ba makhoi gi yamna radical oiba adugumba dharma khakana base tawba organization kharana maram oirakanda tongan ba Manipur da tholiba irang asigumba mafam kya da tholak da lalung tawri Manipur da handak thokriba irang se isnaw sa aigi motadi moigi soidana khut yauram bi yaine khalle aduna neba taisin na ba yadana hauji phawbo sum lairi basi natragadi sumaina sumwa duna laigada ba natte adan losin jarak tai isnaw sa
BJP government sina tauri base maming ontho onjinga aduga lairamiba poto madu ontha onjin tauraga laira badagi aikhoigi sathungna lakcharamba aikhoigi right to madu matlakanda industrialist singda pithok anaba policy ne ba moina tauri base Adaniga Ambaniga Lairiba Moiga Minariba industrialist Karasidana I Koisida La Amba Panke Gase Lautoga Tatan Hector de Laupanateko Howji I Queen Sanction Jariba Kongan Se Mahatma Gandhi Lautopa Kanate Haiba scheme Se Mutat Anaba Moisum so Sweden La Lunga Matau Aneba Madame Masida Quina Amato in a Lepminaraga Timhuda Bataragadi Haiba Aquina job cut Suzaraga no Magi Kusuman Karap Hangari Base some soy than a Masisu Matki Urabane Aduna I quay Amatoina Sangsila Park Hongjang Sida Sarukia Minaraga Manipura talk nebe Irang Sigumba talk Danaba I quick Saktung Sesum Lak Janaba India Guide Nanaba Mahatma Gandhi Sagatara Mangla secular democracy do mang Danaba Amato in a what I mean Nasi Aduga I quay Nungsi Sanana Tangdu Latana India Amati Manipur se Panba where the Sanu High Wapama set Tamjaka Tensin Kanakana Gumana Hirambe Maming Kapun Kibada Haibadi VV Jiramji Haidana Moina Maming on Kibada Karigino India the lady Miam Sina Horopiba Amadi Akanma protest Satar de Karigino Haina Kanarambe Tragana Madu seriously Loram de Bushia Adubu in my opinion India could be breakdown was it has a view India se soy dana kai tharak pa yaba adugum bai step ama moina sang sille haibasi khanglak padagi ai khoina masi thinghau ta yade India kan da yade India da laiba jati furu community apikpa achauba laina bina kunba masi putna himminna ba yari ba India se kalhau ta yade haibadagi ni masi khonging sang sille